Nupi sing na mirolamdai da hakchang ya arumba helabadi angang sina poglakpa yabagi risk wangmaga loinana khudongthiba kaya amarom mayok narakpa yai haina anouba study report amana phongdokre. United States ta leiba Boston University of Public Health ki Eugene Dillard na hairi obstetrics and gynecology midwife primary care clinician amasung haksel gi lamda thabak tawriba miyoi khudimangna nupi singbo hakchang gi arumba helandanabagi matangda wakhal tahanba mathau tai. Nupi oibi singna hakchang gi arumba helabadi angang singgi haksel da sauna khudongthiba tholakpa yai haiba wapum asi mayek sengna khangangadabani haina Dillard na makha tana phongdokki. Obstetrics and gynecology journal da phonglakiba study gi report na hairi nupi singna mirolamdai da hakchang gi arumba henbana angang gi haksel da kari karamba kaiba tholakpage haibagi matangda khwaidagi chawba mong da thijinkhibani. Researchers singna kumja 2012 tagi kumja 2013 phawba US ki state kunchani panda nauna pokpada ngairiba angang lakh phugi lamda thijinki. Mama ki awangba mirolamdai da oikhiba hakchang gi arumba amadi body mass index na singba kupna nainaram. Nupi obi singna mirolamdai da hakchang gi arumba helabadi angang sibagi risk wang lei haiba study adudagi khanglakhi. Hakchang gi arumba chap chaba nupi singna poklakpa angang ga sangdamnaduni yengbada angang gi arumba henba nupi singna pokpa angang singna siganbagi riksa da kunthani thoirom heli hairi. San Francisco da leiba University of California gi Department of Obstetrics, Gynecology and Reproductive Sciences amasung University of Maryland Population Research Center ga punna thijinbada khanglakhi madudi angang pokpa yaba sahi matang da leiba nupi sing maroina makhoi gi sahi kundagi kuntha mapan phawgi manung da leiba nupi sing Chada kunthani thoi hakchang gi arumba heli masina maram oiraduna angang unaba matamda khudongthiba kaya marom mayok na halakpa yai angang sianba yabagi riksu hengal halli. Researcher singna haiki hakchang gi arumba helabadi gestational diabetes haibadi mirolinge da blood sugar wangkhalakpa ohelai blood pressure wangkhalakpadagi maroiba hakchang gi kayat sing khudam moina kidney gumba mangta halai. Hakchang gi arumba helabadi mirolinge manungda ising yapham haibadi urinary tract infection hobagi awaba mayok nei. Researcher singna haiki hakchang arumba helabadi normal delivery da angang unagani haina thorang torumba nupi kaya ikhang khangaudana thang thadaba yadabagi tibam mayok narakpa yai. Ayamba matamda hakchang arumba henba nupi singna poklakpa angang sing macrosomia gi risk mayok nei. Macrosomia haibasi ka hena chawba amasung lumba angang poklakpagi thongbuni. Kanagumba hakchang arumba henba nupi singna miron ge khallabadi mangjauna healthcare provider ga tanaduna sakcha yuthak amadi punsi mahing semdokadabani. Amasung hakchang arumba hanthangadabani. Mirolingai manungda folic acid iron calcium amadi atai maru oiba nutrient kaya marom chang wangnai chabagi tangai phadaba leibanina hakchang gi arumba hengalakani. Maram aduna miron dringai da yaribu makhai hakchang gi arumba sapchana lehenna ba honagadabani. Khwaidagi maru oiba pambai di miron dringai gi mamangda punsi mahing semdoktuna masi oiba sinjak na salsuna chagadabani amasung chang naina hakchang thajel tawgadabani. Maikhu yu amadi atai mayai kaba polam amata sinaroidabani matau asumna section thorang lokhatpa matamda mama amadi macha animak masamu phangani. Aroi bada video sibu yang biru khuding makpo thagatchari.